Manipur Top Channel की वीडियो अमता अपडेट तौजगे ngasi nungthil phongbasi phongna January gi tang 19 da Kuki singisu territorial council amadi autonomous council pigadabani Kuki sip council Bharat lenga amadi NSN IM ani gi marakta sathariba santi gi wari gi waroisin purakna bo hotna bada Kuki singna taramna oi adum oinamak waroisin purakpa matamda Kuki singi lam sokpa amadi ayet pa pigadaba thabak amata torakpa yaroi haina Kuki sip council gi wangangloi thankham lupeng na heikhre ngasi Imphal East ki news ekon leiba Kuki sip council gi office ta pangthokpa pawmising unaba amada mahakna makha taraduna NSN IM gi maikai digi naga phuruk ki territorial council ama pinaba akan mamong da Bharat lenga ta taknari madu thapak to onthokpa yaroi haina ngarang Manipur gi governor gi kuthangda Bharat ki prime minister da memorandum ama pisinkre heiri mahakna haiki hauji Kuki khulai paibat lalhauba singsu Bharat lenga Manipur lenga ka loinana tai to tai tok chathabaga loinana su satnari Masisu atuba matam gi manungda waroisin ama purakna ba hotnabiyo Kuki singisu territorial council natraga autonomous council pigadabani haina su pawsina makata na phungdorakli and go mayang mota su kai lebibige have comment box tambiro thank you